Churachandpur Paite Kanguna ITLF masak khanglaktre Tanthokpa Houre Churachandpur district kumja 2023 gi May ahum dagi Meitei gi mathakta amadi Manipur lenga ki mathakta khongjang changsin Manipuri thugairaga separate administration tanbada maru oiba thodang loduna liba indigenous tribal leaders forum ITLF Paite community na masak khangde haiduna Tanthokpa Houre Central Village Defense Force haina khangnaba Churachandpur best of Paite gi lup amana jomi sing na khundari mpham da ITLF ke thabuk thorom sing chathaba yaroi haina lautokle jomi lup asigi maikei dagi thadorok pacherol amada mathang thame ahum da ITLF na separation day haina thorom pangthok kadaba siliba asiga mari lenana never forget 3rd May haina thaba sticker sing jomi gi area da sangsin jon banatraga na yenthokpa gi thabuk sathare haiba gi pau phangle masi khudak te lep kadabani maram di jomi sing na khundam phom da ITLF asika nanu haiba masak khangde makhoi gi thabuk thorom sing amata sathaba yaroi kanagumbo phom asigi mayokta thabuk tawramba tarbadi masagi marnai interest thabuk tawbani haina lawgani adugumba miyoi sing adu Central Village Defense Force ke mayokta laibani haina lawgani hairi jomi lubasi ki maikei tigi me ahum da pangthok kadaba thawramga mari lenana sticker na singba amata jomi gi area da yon bana tragni yan thokpa leiraga di khudak telip kadabani hojik weriba arubu matam asta kanagumba group amana thopa kangrup amada kai hubagi thabuk khudimak lep kadabani natraga di maikei kya dagi umkhatnabagi phibam mayok naba helakpa yai hairi ningsing baya badi Paite Tribe Council General Headquarter na thopa cherol amagi matung ina mamang sahi 2025 ke August taraga manga da Paite Tribe asi ITLF yauna kanagumba lup amataga samnaba leitre haina kanganba leitre Paite asi Kuki Students Organization na Working Committee Kuki Civil Society Organization amadi Working Committee Kuki Civil Society Organization na singbagi mari amata leinadre haina phongdokre jomi natragana Paite gi miyoi sing makhal amatagi awaba Kuki lup sing na pinaba khangalakli hanagi CMN Biren gi audio tape ke wathok PM na mireng sangbina Kuki gi organization ani na wakat kre Manipuri gi Meitei amasung Kuki sing gi marakta thokliba kanglup ki irang asi hanagi Chief Minister N Biren na insil laga thokhan bani haina maral siba audio tape ama viral oirakliba amadi thasi kungamari da ukrul district ke molam amasung songpel Kuki kulda kulai paiba sing na attack tawrakiba gi matang da Prime Minister Narendra Modi na mireng sangbina Kuki lup ani na Prime Minister da memorandum piduna wakat kre Kuki Women Organization for Human Rights amadi Kuki Women Union General Headquarter ani na Prime Minister da memorandum piduna N Biren sienaba audio tape ki wathok athuba da sum aran puthok pina bataksin ki memorandum asida kumja 2023 ki May thadagi Manipur da thorakiba kanglup ki irang asida Kuki jo kanglup na khwaidagi hena awa saiteng mayok nai kanglup asi gi miyoi kaya gi punsi mangkre miyoi kaya amana mayum thadok tuna relief camp sing da awaba khangduna leiri irang asiga mari leinana hanagi Chief Minister N Biren gi audio tape ama leak oirakiba asi yamna pukning chingchenningai oiba wathok amani lenga ki makok oiriba misak amana lenga ki office pu lana season aduna criminal oiba thabuk sathakibra haibadu thidoptuna aindu oiba sapsaba khongtang laukat from thogi masigi damakta Prime Minister Office na judicial supervision makhada CBI gumba independent agency amabu akaknabu matam thaduna thijil hanbiyo kanglup ki irang asida hakthek nana chenaba mi kuding makki mathakta aindu oiba thabuk thin thaba tawdana laukat piyo haina takselli amaromda haukiba April kunga mari da molam amasung songpel village da attack satharakiba asigi matang da memorandum asina attack sing asida maral leijada ba misam gi punsi mangkre kaya amana soka pannangkre yum kaya amanga ta thokre thaudok ase kul animakta Central Armed Police Force leina amadi buffer zone khaidok laga leiba marakta thokibani maram asina center na case asina National Investigation Agency da sinaduna sinariba sing kandok tuna athuba da ain gi oiba tabuk lokar biyo kangluk ki irang asida asok apan nanglaba lukra o heruba sing mama pa kaina kraba angang sing amadi yum kai mamang ata thokraba sing dalenga ki maikei digi matik saba ex gratia relief bibi bagaloina na khunda leita hanbiyo hairakli makata na memorandum asida Churachandpur kangpu piteng nopal amadi Chanten district ke Kuki zona mapung wen khundari from sing the Central Force matik sana thambiyo amadi ngaksen biyu matam kuina sanaba yabu woroisin amapurak na Kuki jo kanglup ki miyoi sing yauna politician gi oiba wari sanaba thabuk lokhat biyu haibasini Meitei ni este demand taliba sigi mayokta me humda anchumna singi district sing da release kadawri Meitei ni este lista sanaba taliba demand sigi mayokta singi district khode mathang tha me humda miyam gi oibu khongsan amasat kani haina achumna phongdorak lei ngasi achum gi general secretary SR Adriana Kuyak piduna thadorak pacherol amada phongdorak lebadi Meitei forum na este lista sanaba gi demand asi cancel patana tana tamda leiriba legislature singna sawgalak pasina state asida leiriba tribal miyam da kan basafu ama pire loina tribal miyam da puning leita da ama fawale PM asida achomna lucing tuna Manipur leiriba tribal organization singi oyam PM ama tha sigi kunga ma thoida pangthokiba
Meitei singna ST ge demand taliba asigi mayokta tribal solidarity march ama chana warip lauki loina tha si kun gade dare tafam ki ba achumgi mifam na warip asi saugatuna me ahumda singi district singda rally asi chana warip laubani haina su phangdoki West Bengal gi mikhal da mathau toramba security ngasidagi Manipur da lakpa huragani West Bengal gi ani subatan ka kimifam asi loisin baga loina na hayeng me kuntra dagi Central Armed Police Force sing ahanba face ki oina Manipur amasung Jammu and Kashmir gi damakta khongsan ba huragani haina West Bengal gi State Force Coordinator na phongdokre West Bengal mikhal gi State Force Coordinator na official oina thamki wofum da West Bengal gi ani suba amadi arweba face ki mikhal asi loiki baga loina na Central Armed Police Force sing ahanba face ki oina sensitive operation zone oiriba Manipur amasung Jammu and Kashmir da campaign sing thapa horagani PS9 lawkhaliba thabuk asi hairiba mafam sing asida khodak ki oina security ga awatpa leibanani official oina phongdokpa warul amagi matung ina West Bengal mikhal dasi nabapun ba CRPF ki campaign sani gi kontra asi PS9 na thaga dabani masigi matung da lehuriba state armed police company sahunga marfuga nipan asi magi state sing da thagani state armed police asi tongan state sing ki India Reserve Battalion sing yauri bani hairiba security force sing asi maru oina Kolkata Barsap Bairupur Sudanpur Diamond Harbor amasung Krishna Garna singba mikhal gi mathau to nobi damakta deploy tawani ahanwa face ki oina Manipuri amasung Jammu and Kashmir thaga doriba CRPF unit sing asi tongan maru oiba railway point sing Selda Haura Dankuni amasung Satrangaji dagi chalhangani masigi damakta Jammu and Kashmir gi oina di official oina plan tawba loikre Bihar Jharkhand amasung Sikkim dagi lakhiba state armed police unit sing gi oina di magi lamtung pham yaunaba lambi da chalhangani masigi damakta tongan ba district administration sing da security na tongnaba gari amasung logistic support election commission gi guideline matung ina thorang tawnaba khangankhre masigi damakta civil authority railway amasung security agency singi marakta kupna pau phauna naba khangankhre official oina phongdokpa cherol amada hai phase 9 na security Phase 9 na security chalhan ki basin state tapna security masing hanthan bada mateng panggadori state asigi mikhal gi mathau tawriba security sing magi mafam sing yawbada nimit kharni di changani haina panari ngarang ahing khopum bazar da khanghodana mai saklakpada yum mapan rom amasung dukan manga muktumna mai chakre karidagi hawrakhibano haiba khangbangam Ukhrul district da yamna kanna kuthongna kre ARDIG na nemcha kip gyana madi UNC ga una kre Ukhrul district ki manung chanba mafam singda naga amasung kuki gi marakta kuthongna bagi thabak asi su leptri urekli ba phibam gi matang da sam rifles ki official singna UNC gi mute singa una ki baga loinana ARDIG na su deputy chief minister nemcha kip gyan ga unaduna secretary review tawkre Ukhrul district ki manung chanba litan da tangkhul amasung kuki furufani gi marakta thokiba ungkhatna bagi thodok tagi yum kaya mai thana duna irang thokiba dagi hawraga ngasi fawba naga amasung kuki ani gi marakta thoklakpa ungkhatna bagi thodok leptri ngarang makta da Ukhrul district ki ringoi da thokiba nongmai kapna bagi thodok da naga village guard mari nongmai panduna asok khraba matung leptana thokiba nongmai kapna bagi thodok ngasi su makha dana chathari ngasi ayu angan badagi hawraga district asigi manung chanba ringoi amasung sina kaithel naga amasung Kuki gi marakta bom yauna kanba mongda nongmai kamna ki thodok aduda maikai animakta aso open yawbagi paudi hojik fawgi oina di leitri chera asida AR gi deputy inspector general Jalamukhi ga Manipur gi deputy chief minister nemcha kip gen ga Kangpokpi district ki mafam amada unaki baduda chingi lamda mapung oina Ukhrul district ki manung chana leiba tongan ba mafam singna lepa laitana kuki amadi tangkol furufani gi marakta thokliba irang asi matau karamna loisinba ngamgadagi haibagi matangda khana nainaki loinana awaba taraba micham yam gi chawkha tharang amadi welfare gi matang su watana ki unaki badu da sam rifles ki DIG na irang thokliba mafam singda santi hanjilakna ba honagani haibigi thajaba piram khibaga loinana security gi dangai fadaba mafam singda hen ba section tharang lokhat kani loinana nakalani gi marakta warisana handuna hojik mai unariba misi mina yauraba irang asi makha tana thokhandana peace purakna ba honana bagi matang da su khanaki hairi Russia gi oil refinery site da Ukraine drone strike chathaduna yamna chawna amanga ta thoankre Russia gi oil refinery site da Ukraine drone bombing attack chathaduna yamna chawna amanga ta thoankre haina Ukraine gi president Zelensky na claim tarakli Ukraine dagi kilometer 1500 rom lablaga leiba Russia gi gram Palm region da leiba oil refinery amada Ukraine na hariba drone attack adu chathagibani hari Ukraine gi president Zelensky na maki official social media Telegram da thadorokpa video message amada Russia gi Palm region da leiba oil refinery amada Ukraine na air strike chathaduna paksana amanta thoan kiba video yauri amarom da Ukraine na Russia gi oil refinery site drone attack chathaduna paksana amanta thoan kiba du Russia gi oil refinery da gi lakliba revenue adu kakthatuna financial gi oiba awaba mayoknana ba atamnana chathakiba strike amani haina
ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯅꯤꯔꯣꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯨꯁꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯁꯥꯏꯠ ꯑꯃ ꯑꯣꯏꯔꯤꯕ ꯇꯣꯞꯁꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯑꯃꯗꯤ ꯇꯔꯃꯤꯅꯦꯜꯁꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯇꯠꯇꯅ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯆꯥꯎꯔꯕ ꯆꯩꯊꯦꯡ ꯀꯌꯥ ꯇꯠꯇꯅ ꯄꯤꯔꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯗ ꯁ꯭ꯇꯗꯤ ꯑꯣꯐ ꯋꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯒ ꯊꯦꯡꯅꯔꯤꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯔꯁꯤꯌꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛ ꯀꯌꯥ ꯍꯥꯟꯅꯗꯒꯤ ꯃꯃꯜ ꯋꯥꯡꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯌꯣꯟꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯈꯣꯝꯒꯠꯂꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯇꯝꯅꯅ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯁꯥꯏꯠꯇ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 5ꯔꯣꯝꯗꯒꯤ ꯍꯧꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯉꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯃꯇꯝꯒ ꯆꯨꯅꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯀꯌꯥ ꯍꯥꯟꯅꯗꯒꯤ ꯆꯥꯗ 50 ꯍꯦꯟꯒꯠꯅ ꯄ꯭ꯔꯗꯛꯁꯟ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯄ꯭ꯔꯗꯛꯁꯟ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯒꯠꯍꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯔꯦꯡ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯂꯥꯟꯁꯤꯟꯗꯨꯅ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ 9ꯔꯣꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯅꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯗꯤꯁꯥ ꯔꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁ꯭ꯃꯥꯜ ꯁꯤꯇꯤꯗ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯌꯥꯎꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯔꯁꯤꯌꯥꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯔꯁꯤꯌꯥꯅ ꯂꯨꯄꯥ ꯗ꯭ꯔꯣꯟ 169 ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯌꯨꯀ꯭ꯔꯦꯟꯅꯁꯨ ꯄꯨꯟꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ 183 ꯏꯟꯇꯔꯁꯦꯞ ꯇꯧꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯗ ꯕꯦꯖ ꯇꯧꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥꯒꯤ ꯐꯥꯏꯇꯔ 3 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯑꯥꯔꯃꯤ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥꯒꯤ ꯐꯥꯏꯇꯔ 3 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ (IDF)ꯅ ꯊꯣꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗ ꯍꯦꯖꯕꯣꯂꯥꯒꯤ ꯐꯥꯏꯇꯔ 3 ꯍꯥꯠꯄꯗ ꯅꯠꯇꯅ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯕ ꯍꯦꯖꯕꯣꯂꯥꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯕꯣꯝꯅ ꯊꯨꯒꯥꯏꯗꯨꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥꯕꯨ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟꯗꯒꯤ ꯇꯛꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯜꯂꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯁꯥꯎꯗꯔꯟ ꯂꯦꯕꯥꯅꯟ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ IDFꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥ ꯇꯛꯊꯣꯛꯅꯕ ꯏꯖꯔꯦꯜ ꯂꯥꯟꯃꯤꯅ ꯆꯪꯁꯤꯜꯂꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯍꯦꯖꯕꯣꯂꯥꯒꯤ ꯆꯤꯐ ꯀꯥꯁꯦꯝꯅ ꯌꯨꯑꯦꯁꯅ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯗꯨꯅ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯍꯛꯊꯦꯡꯅꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯔꯣꯏ, ꯏꯖꯔꯦꯜꯕꯨ ꯃꯈꯥ ꯇꯥꯅ ꯍꯦꯖꯕꯣꯂꯥꯅ ꯊꯦꯡꯅꯈꯤꯒꯅꯤ, ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯁꯥꯟꯅꯔꯤꯕ ꯄꯤꯁ ꯇꯣꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯕꯁꯨ ꯂꯦꯕꯥꯅꯟꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯗꯣꯛꯄ ꯇꯧꯔꯣꯏ꯫ ꯂꯦꯕꯥꯅꯟꯒꯤ ꯉꯝꯈꯩ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯃꯊꯧ ꯇꯥꯕ ꯗꯤꯐꯦꯟꯁꯀꯤ ꯊꯕꯛ ꯂꯧꯈꯠꯅꯕꯁꯨ ꯍꯦꯖꯕꯣꯂꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯋꯥꯁꯤꯡꯇꯟꯗ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯄꯤꯁ ꯇꯣꯛ ꯆꯠꯊꯔꯤꯕ ꯑꯗꯨꯕꯨ ꯀꯥꯁꯦꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯦꯕꯥꯅꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯦꯕꯥꯅꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯅꯥꯀꯣꯏꯅꯅ ꯋꯥꯔꯤ ꯁꯥꯅꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯑꯦꯁꯅ ꯃꯦꯗꯤꯑꯦꯇꯔ ꯑꯣꯏꯗꯨꯅ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯀꯟꯗꯤꯁꯟ ꯈꯔꯒꯤ ꯃꯈꯥꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯒ꯭ꯔꯥꯎꯟꯗ ꯔꯨꯜ ꯑꯗꯨ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯑꯥꯔꯝ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯍꯨꯠ ꯊꯨꯒꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯂꯦꯕꯥꯅꯟꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯍꯦꯖꯕꯣꯂꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯏꯖꯔꯦꯜꯅ ꯄꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯇꯟꯌꯥꯍꯨꯅ ꯍꯦꯖꯕꯣꯂꯥꯒꯤ ꯃꯊꯛꯇ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈꯤ꯫ ꯅꯦꯇꯟꯌꯥꯍꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯣꯔꯗꯔꯟ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯪꯁꯤꯟꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫